Heirang Leirang channelna mayamgidamakta puduna lakjari Phungga Wari Nupa Ahum. Thaina mamangaida laibak amamamdagi Nupa Ahum khak lam koirakpada lamlong ahum phangba mafam amada makhoi ahum thengnarami. Makhoi ahumna magi apamba karino aduga kadaida chatnagadawribano haina hangnarami. Maduda amana hairei aidi saba yamna pami aduna aina chage haibada pijaba ngamba mi adugi mafamda thabak kanna suge haiduna lakjabani. Adudagi amana amuk hairei aidi setpa yamna pami aduna aina setke haibada piba ngamba mi adudagi mafamda thabak kanna suge haiduna lakjabani. Adudagi atopa nupa amana amuk hairei aidi juar sanaba yamna pami aduna aibu numit manganidang juar sanahanba ngamba mi aduda thabak kanna suge haiduna lakjabani. Asumna makhoi gi aningba apamba haidoknaraba matungda makhoi ahum asi marup sanarasi haiduna marup sanare. Adudagi makhoina pamiba asi piba ngamba mi thirasi haiduna makhoi ahum laibak mathang koirakli. Makhoina sum lakpada laibak ama yaurakli. Maduda laibak adugi ningthau adu matik magun hangbada ningthau asi makhoina pamba pigaba ngamba matik magun leiba ningthau oiramli. Mafam aduda makhoi ahum leirasi haina khanaduna ningthau adugi manakta changlakli. Aduga ningthauna makhoida kari pambage haina hanglami. Ningthaugi wa si tabada makhoina mathang magi apamba du hainaraklami. Amana hairei iningthau aidi saba yamna pami aduna aina chage haibada watana pibiyu aduga ai thabak kanna sujage. Adudagi amana amuk hairei iningthau aidi setpa yamna pami aduna aina setke haibada watana pibiyu aduga aishu thabak kanna sujage. Adudagi nupa atopa aduna amuk hairei iningthau aidi juar sanaba yamna pami aduna numit manganida iningthauga juar sanajage aduga makhoi anina suriba chang adudagi saruk ani hena ahing nungthil naidana sujage. Makhoi ahumna haijabadu ningthau aduna yaduna makhoi ahum asi ningthaugi manakta laikhre. Yamna saganba nupa asina ningthaugi areiba thabak khudingmak numit khudingi kanna surami aduga ningthaudunasu mana chage haibada awatpa leitana numit khuding pirami. Yamna setkanba nupa asisu ningthaugi areiba thabak khudingmak numit khudingi kanna surami. Ningthaunasu mana setke haiba khudingmak awatpa leitana mangonda pirami. Adudagi juar pamba nupa aduna ahing nungthil naidana ngaihakta phawa pothadaba makhai thabak asi makhoi anidagi saruk ani hena surami. Asumna matam khara leiminaraklaba matungda nongmadi juar sanaba pamba nupa asina numit mangani asi juar sanajage haina ningthauda hairami. Maduda ningthauna yabiraduna nupa asi numit mangani juar sanaba haurakli. Ahanba numita ningthaugi areiba sana lupa mani mukta thaba haurakli. Adudagi ani suba numita sana lupa mani mukta leirakraduna areiba phirol pumnamak thaba haurakli. Madudasu ningthauna setliba phi aduga leimasing amasung macasingna setliba phi singta mangairi atai loina thadokre. Madudagi ahum suba numita ningthaugi areiba phau sieng thaba haurakli. Maduda ningthaugi phaugai chengai pumnamak loisilakli. Konungda mangairi. Matam masida ningthau asi yamna saurakli. Aduna ningthaugi manaisingda hairei inaisa masigi nupa asi yamna phattaba nupani. Ningthaugi ipot iral amata leiraktre aduna masi kuina thamba yaba mi nate. Numit humnida sanaringai konungda mangairi ipot iral pumnamak loikre. Masida numit mangani sanahalabadi itu icha ningthau aimak juarda loina thadokhiba yai aduna numit mangani sudringai mabu hattaba yadre. Asumna ningthaugi athang matungina ningthaugi manaisingna nupa adu numit humni tasillakpa aduwaida thangna mangak kaktuna mathawai laure.
ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯖ꯭ꯋꯥꯔꯗ ꯃꯔꯜ ꯃꯊꯨꯝ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯥꯏꯁꯤꯡꯅ ꯅꯨꯃꯤꯠ 5ꯅꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯍꯟꯈꯤ꯫ ꯑꯗꯨꯒ ꯖ꯭ꯋꯥꯔ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤ ꯃꯤ ꯃꯨꯠꯄ ꯌꯥꯕ ꯃꯁꯥꯟꯅꯅꯤ, ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯒꯟꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯦꯠꯀꯟꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯕ ꯁꯦꯠꯄꯅ ꯃꯨꯠꯄ ꯂꯩꯇꯕꯅꯤꯅ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯅꯤꯡꯕꯗ ꯆꯥꯍꯟꯗꯨꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯍꯟꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤ꯫